Akaswan Imphal, Wahengbam Washington Pau Pajari, Ahanbada, Maroi Bapau. Inner Manipur Parliamentary Constituency ki polling station Taramathuida, Hayang Amukhana Bhot Hadanargani. Ngasi ayuksit kiba akan banong le nuksita loktak tanga phaba miyoy amalay khidre. Bhagavan Mahabir ki mapok namit Mahabir Jayanti ki palan thoram ngasi pangthokre. Pradhanmantri na hairi ungkana bagi phibam lairaba matam asida malem asina ngasi Bharat tamai onsilakli amasung Lok Sabha Mikhal ki lemhoriba tangkak singki bhot khomagi thabak kankhalakli. Inner Manipur Parliamentary Constituency ki polling station Taramathuida hayang amukatam bhot hadanargani. Chief Electoral Officer Manipur na thokpa chero lamana hai Mikhalasi hayang ayuk pung tariatagi nungtil pung mga phawa pangthokani. Amukhan na bhot hadanagadoriba polling station building singadudi Khurai Bidhan Sabha Kendragi Moirang Kampu Sajep Upper Primary School S Ibobi Primary School East Wing Khetrigao Kendragi Bamun Kampu Upper Primary School Pioneer Academy, Iril Bung High School gi North amasung South Wing, Thongju Kendra gi National General School, Uripok Kendra gi Iroi Shemba Upper Primary School gi Eastern, Western amasung Middle Wing sing amadi Konthogjam Kendra gi Khaidem Primary School South Wing ni. Amukhana bhot hadanagado polling station Taramathoy asina konba mafam singi oina hayang suti oiragani haina sarkar gi chero lamana hairi. Marakasida Raija sige ani suba tangka ki Lok Sabha Mikhal gi damak mirep singa masung rajniti dol singna kan bamong da bhot khomnari tangka gasida Outer Manipur Parliamentary Constituency gi manung chanba Raija sige Bidhan Sabha Kendra tara humdoi da bhot hadanagani masigi damak punna polling station chanipan ni phunipan hangdokani masigi mathakta akhanaba polling station mapan so hangdoktuna relief camp singda lairiba voter sing bhot hadahanna ba thorang tauri Hayang pangthokadoriba repol gamari lainana polling material singlokthoknaba Imphal gi Lamphel patta leiba Deputy Commissioner gi Office Complex ki Uripok amasung Konthogjam Assembly Segment ki Reserve Strong Room sing ngasi nungthil pung mangada amuk hangki Hayang bhot thadanarba matungda polling material singloksinaba gi damak Strong Room sing amuk hana hangani haina Inner Manipur Parliamentary Constituency gi Returning Officer gi chero lamana hairi Imphal East Jilla ki oinasu polling material singlok thok nabagi damak Porompat ki DC Office Complex ta leba Panchayat Bhavan ki Strong Room Category D Unused Reserve ngasi nungthil pung ohumda hangki Complex asida leba Khurai Khetrigao amasung Thongju Kendra gi Strong Room singchu hayeng bhot thadanarba matungda polling material sing thamjinnabagi damak hayeng nungthil pung mangada amuk hangani haina Imphal East Jilla ki District Election Officer na thokpa chero lamana hairi Strong Room sing hangba sida mirep oiriba rajniti dol singi mihut ani yaungnabasu cherol singadu da palli ngasi ayuk akanba nonglei nungsitna maram oiraga loktakta hi honduna nga phaba Bishnupur Jilla gi ithing maning lekai degi miyoy ama laikhidre aikoi gi Bishnupur Paumina Police ki pau paladuna hai ngasi ayuk pung mga rom tarakpa duai da sit kiba kan banong lei nusit aduda masagi sahi yangkai taruk lom suraba nga phaba nupa adu ithing khunjau da hi lakpadagi Iraq na duna laikhidabani nongding nungsit aduna ithing khunjau amasung masigi akoi beda leiba yum kharachu amangata thokhan kre hairi Surachandpur Jilla da leiba Kuntra Taruk Subasam Rifles ki headquarters campus da personnel ama siduna leiramle hairi police ki pauna hai laikhidraba personnel asi masagi service rifle season aduna suicide tawba oiramba yai miyoy asi Assam gi Rajabari khuldagini hairi Khongjom numit palan thoram pangthoknaba sem saba oina District Administration Thawalna ngasi ayuk Khongjom War Memorial Complex ta lamtu sit sengbagi thoram pangthokre maduda jila aduki tongan ba bibhag singi staff sing charuk yakhi paugi marak thatna atenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahanba oina
thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu layingbada khudongchaba pizari doctor singna tumor board phamduna anaba singi layingda chawna mating pangli akupa marogi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabi pawasi Akasvani Imphal dagini Laibak yatim mafam singgaloina Manipur de sungasi Bhagavan Mahabir Jayanti gi thoram pangthokre adumainamak raija sigi haujik wairiba phiba masigi yengduna mahausagum kang singduna pak chauna di pangthokhidre palan thoram masigi matangda Jain Samaj Manipur gi member Gyanu Jain na asumna hai श्री दिगंबर जैन समाज इम्फाल ने कसी महावीर जयंती महावीर भगवान जन कल्याण महोत्सव इम्फाल दा पांगथोक की मणिपुर की ओरिबा हुजिक सिचुएशन की मतुंग इन हंदक ममांग चही न तौबा गुमना कांग चिंगबा अते याम चावना तौबा थोरम दो हंदक तौखीदे लाई की थोरम खक्तंग पांगथोक की मणिपुर दा अमुक शांति अमसुंग प्रोस्पेरिटी अमुक याम थुना हनबा ओयो हाइने लाई दा प्रार्थना तौखी महावीर भगवान की संदेश लिव एंड लेट लिव हिंसी अमकसुंग हिंगमिनसी हुजिकी मतमदा चपचा नोइने ताबने मयामने नुंगशीना लैनबगी दमक्ता अखोइने लाइदा ngasi याम प्रार्थना तौखी महावीर जयंती का मरी लेना राष्ट्रपति द्रौपदी मुर्मू उपराष्ट्रपति जगदीप धनकर अमसुंग प्रधानमंत्री नरेंद्र मोदी ना मियामदा याइफा पाउजेल पीरी माकी पाउजेल राष्ट्रपति ना Bhagavan Mahabir na takpiramba sing ak na chatnaba wasak launaba amasung thawai panba jiba khudingmaki yaifanaba thabak taunaba miyamda taksili Bhagavan Mahabir asi kathokpa amasung minungsigi dut amani hainasu mahangna haiki Uparashtrapati Jagadip Dhankar gi paujalda hai Bhagavan Mahabir na santi nungsi shanaba amasung saukhatpa khunai ama semgatnabagi lambi aikhoida utpirami Sri Modi na piba paujalda hai Bhagavan Mahabir gi santi khang bakanba amasung afaba wakalon gi paujelna laibak asibu sakhotpa laibak ama oina sengwatpada puning thawali Pradhan Mantri Narendra Modi na hairi ungkhanabagi phibam lairaba matamasida malem asin ngasi Bharat tamai onsilakli laibak asina tawbang amba kaya uthorakpa Miraibaki thausil thoram sing amasung sanskriti goiba sakta masina anauba Bharat ama sengbalakli Mahabir Jayanti Thorong Mari Lainana New Delhi gi Bharat Mandapam da pangthokpa Lisingani Changma Yankai Suba Bhagavan Mahabir Nirban Mahotsav Hogdok Laduna Sri Modi na hai Naharol Singna Bhagavan Mahabir na takpiramba sing khudung induna kathokpa madia chetpa phirep ka loina na changchilakpa simak laibak asina achumba maikei da khong thangjilakpani mahangna hai Laibak singi marakta lan soknaduna malem asida ungkhanaba phibam ama thoklingai cherak asida Bharat ki tithankar singna takpi tambirama kaya adugi maruai bedu hengalakli Pradhan Mantri na hai ngasi di Bharat na chumba ma de ahingsa gi lamda khong thangjinduna malem gi forum kaya da mapung phana thajaba thamlakli amasung malem gi samasya kaya gi waroisin mahushadi gi leraklaba sanskriti amadi chanabi kaya na kokhangani haibagi thajaba piri Sri Modi na numit asiga mari lainana commemorative stamp amasung sel mayak chu puthokhi National Testing Agency NTA na University Grants Commission National Eligibility Test UGC Net June lisingani kunmari gi registration tawba haukhre masigi official website ta mari lainaba candidate singna National Eligibility Test ki damak apply tawba yagani hairi Registration May tara phauba chathagani UGC ki notification namagi matungina eligible candidate singda junior research fellowship pinaba assistant professor khannaba amasung subject marphu humdoida PhD gi damak mingchanaba parikya June tara taruk ta pangthokani candidate amamamna application namadagi hena pisinba yaroi hainasu cheroladuna hairi Akasvani Imphal dagi pau tabiri Lok Sabha Mikhal gi lemhoriba tangkak singi vote khomagi thabak kankalakli Grand Alliance amasung NDA yauna rajniti dol punamaki makok thongbalu singba sing amasung star campaigner singna tongan ba Mikhal gi meeting namadi rally na singba pangthoktuna voter singi pungning sing sinna ba honari ani suba tangkak ki Mikhal gi vote khombagi matam numit mari ni tangai silakpaga loinana rajniti dol singilu singba kayana makhoi gi ngamjabi thakta vote khombagi thabak chathari Lok Sabha Mikhal gi anishuba tangkakta Mikhal pangthok kadoriba singi manungda Kerala gi sit kunmak
Sit Kunipa Leba Karnataki Sit Taramari, Rajasthan ki lemhoriba Sit Tarahumdoi, Uttar Pradesh amasung Maharashtra ki Sit Nipan, Madhya Pradesh ki Sit Taret, Assam amasung Bihar ki Sit Manga, Nongsub Bangla amasung Chhattisgarh ki Sit Ahum, Tripura amasung Jammu Kashmir ki Sit Amamam, amasung Outer Manipur Lok Sabha Sit ki lemhoriba Bidhan Sabha Kendra Tarahumdoi Yauri. Congress ki makok thongbal usingba Rahul Gandhi na ngasi Madhya Pradesh ki Satna da pangthokpa miyam gi mitin da wangang ki Raja Congress President Jitu Patwari MP Bibek Tantha amasung hanagi Kendra ki Mantri Arun Yadav su mitin na tuda wangang ki Amaromda Madhya Pradesh ki Mukhyamantri Mohan Yadav su ngasi BJP ki Waikhom ki mahangna Rewa Sagar amasung Satarpur da pangthokpa miyam gi mitin da wangang ki BJP के स्टेट प्रेसिडेंट विष्णु दत्त शर्मा सु चांदला अमसुंग राजनगर दा पांगथोकपा मियाम गी मिटिन दा वांगांखी कांग्रेस अमसुंग आरजेडी ना लुसिंगबा ग्रांड अलायंस ना बिहार बु अमुक हन्ना जंगल राज की जुक्ता पुछिना बखनरी हाइना बीजेपी की मकोक थोंगबा लुसिंगबा अमसुंग केंद्र की गृह मंत्री अमित शाह ना मराल सिरी कटिहार की राजेंद्र स्टेडियम दा पांगथोकपा मियाम गी मिटिन दा श्री शाह ना जेडीयू की मेरे पुछौगतुना वांगांग लदुना हाई RJD amasung Congress na Bihar bu chakhwal hanaba kaidongin de sukhana khiba leite mangna hai NDA khaktana raija de bu chakhwal hanaba thabak paikhat pangamgani NRC gi wapham gi matangda Murshidabad ta mayum thadok tuna chelik liba sinmi singbu Mamata Banerjee na lan na lamjing na bakhonai haina BJP gi makok thongbalu singba amasung kendra gi ngaksal mantri Rajnath Singh na maral siri Murshidabad tanga se dol gi mire pusawgatuna Jalangiri gi Naira Singapore da pangthokpa miyam gi mitin da wangang bada Sri Rajnath na hai Kendra Sarkar na Nongchub Bangla da tongan ba chakwat thawangi scheme kaya paikhatli mang na hai Trinamool Congress na dharma gi mingda tokhai tahan na bagi thawrang paikhatli aduga BJP na madu thingna ba honari Lok Sabha Mikhal ga mari lainana Congress Central Election Committee gi mifama mangasi New Delhi da leiba dol gi headquarters ta pangthokre mifama duda Congress President Mallikarjun Kharge dol gi Parliamentary Party gi chairperson Sonia Gandhi amadi atei makok thongba lusingba kaya saruk yakhi Chhattisgarh gi Bijapur jila da ngasi security force ka khut thongna bagi thokdokta Maoist ki miyo yama sire intelligence ki pau phangbadagi District Reserve Guard ki kangbu amana mafam aduda ngasi ayuk thi humbagi thabak chathabada case kutulgi umang amada police amasung Maoist singi marakta khutthongna ki maduda Maoist ki miyo yadu si khibani mafam adudagi khutsu khulai bomna singba kayasu phagal le hairi Chhattisgarh ki Narayanpur da leiba Ramkrishna Mission Ashram Sports Complex da chathariba Swami Vivekananda Men's Under 20 National Football Championship tangasi Manipurna Chandigarh bu panchil taruk amada maithiba pikre Lamlong Thongkhonggi Artificial Turf Ground sathari batara taruk suba Manipur State League ngasi sanakiba match ta Liwa Chaning Youth Cultural Club na Sangai Football School bu panchil ahum amada thoikre ground asimakta de sanaba chahi tara makhagi Khelo India Girls Football League ngasi sanakiba match ta FC Imphal na ICSA Ireng Bambu Panjel Tarataret Sinoda Thoikre DSA Bisnupur ki Mini Stadium de Chathariba Ahanba Ais Panthoibi Devi Memorial Under 13 Boys Football League ngasi sanakiba match singda ground United Football Club Pupanjil Manga Sinoda Ishok FC na Youth Welfare Organization bu Panjitale Sinoda aduga Taidana Regular Football Coaching Center bu Panjel ahum Sinoda Thoikre Aroibeda Maroiba Pau Amukhana Inner Manipur Parliamentary Constituency ki polling station Taramathoida hayeng Amukhana bhot thadenaragani ngachi ayuk sit khiba kanba nonglei nuksita loktak tanga phaba miyo yama leikhidre Bhagavan Mahabir ki mapok numit Mahabir Jayanti ki palan thoram ngasi pangthokre Pradhan Mantri na hairi ungkhana bagi phibam lairaba matam asida malem asina ngasi Bharat tamai konsilakli amasung Lok Sabha Mikhal ki lemhoriba tangkak singgi bhot khombagi thabak kan khalakli Paulo Jare